state asigi COVID-19 gi positive oiba missing hengat paleptri mioi ahum COVID-19 gi test tawbada positive oire hauzik phawbagi oina puna state asigi oina mioi kunthraga nithoi positive oikre amadi hauzik mioi kungani pan active oiduna lairi amadi mari amana recover tawkre nauna positive oikraba mioi ahum adu ani amana rims ki viral research diagnostic laboratory da test tawbada positive oire haina confirm tawkhibani atopa mioi aduna jenims ki viral research diagnostic laboratory da test tawbada confirm tawkhibani hayengdagi flight paiduna mahausagum mathau tawba haugadoriba bir tikendrajit international airport ngasi health minister Lanpok Lakpam Jayanta Kumarna yengsinbagi khongsit aduda health director K Rajosu saruk yaki hayengdagi mahausagum paiba haugadoriba flight service asi SOP guidelines ki makhada hana flight passenger singna flight tongba matamda chanaramba chanakanglon singdagi ahongba kaya laklagani Megi Tangkunda Maharashtra gi Pune railway station dagi Manipur macha chamapan maudra ni thoirom puduna lakiba Sarmik special train ngasi ayuk pung 10 minute yang khairom taba matamda Juribam railway station da thungkre ngasi gi thunglakiba train asiga thana Juribam da thunglakiba train puna tara sukre Islam lining chatpa singi Ramadan tha loikibagi kumai Idul Fitr na lakpada Chief Minister Nongthumam Biren Singh na yaifa pauzal pirakli Chief Minister Secretariat gi thadorakpa cherol amada kumai asina lakpada aikoi masal gi marakta hena nungsi chanaba amadi tangdu laitaba purakpa oirasano Muslim ichilinau singna kumai asi pangthokpada COVID-19 ga mari leinana social distancing thamduna chana kanglon sing ngaknaba cherol aduna appeal tawrakli Lockdown ki chana kanglon thugaiduna curfew pass yaudaba marks uptaba gari ki chechang shudaba amadi essential service ki nataba lambi da thoklakpa mioi sing ngasisu Imphal East amadi West Police na detain tawduna fine thian kre Imphal West ki oina Singjamai Kangla Gate Kwa Kaithel Kaishampa na chingba mafam singda drive chathaki Manipur lengak na sem khiba chana kanglon gi makhada mapal lamdagi yumda halakpa mioi sing quarantine tawduna thamliba Imphal East Wangkhai High School amadi Budachandra College ta quarantine tawduna lairiba mioi chama yankhai romda special commando gi maikai digi chana thakna mapolam sing tengbang pikre